Okay. Sisu mamangda semjagibadamo chap manana Manipur University B.Ed entrance exam thabigadaba singidamakta hangkraba question singdo mamangdadi analyze tawraga hapjabane adu ai hojik tasengna matam sangdaba coaching kika tawruba amasung atopa yam pubagi ko hanlaman masangamdaba yawbagi yam chinbagi ai question analysis tawbadi ngamjadre do paper ani mukti analyze tawrakanda hapkachagibane sina social science ki neba sina social science ki ko social science ki je question oina khak hapcharabane adu bioscience ki su shigi mamangda question answer question kata hapcharabane sida adum sida mayamna pabi horaga discuss ta kamaina hangena yengbi hoge su yare aduga sida take tawriba khuding makse loinamak chumni haiba leite ko maramdi aina fangjaba question do kanagi question paper no khangde aphangbadu thiraba matungda hapka charakpane hawjikti tasengna phangdeba question je duna aina khanjabda aigi sigi video sina thabi exam thabigedaba singna kana gani hapka charakpane screenshot lawra kanda adum thambi hogera natragana question je pabi hogera mayek sengdriba se mayek asengba phangdabani phangdabagini siru mayek sengna ba haidana aina game scanner daga scan tawthoktana yamama sinjarabaneba adu bawda sumain leire mayam gidamta sibawda tawbadi ngamjare adu sida yabiragadi sida question analysis tawbi horo aigi best level da hapcharakpane analysis aina tawjabadi ngamjadre maramdi tasengna matam leitabagine screenshot lawbi horo ko question ama sida loire pathangi question atopa mam sina 2017-18 da hangibane ko adum paabdi thu aina khanjai aina khanbada maramdi si mayek singdraga su dum ko name the world's largest and fastest growing delta kaina gi yawriba dum paaba thu eko si leizare screenshot dum lawbi ho sina 11 12 la ani shubu question set ne atopa chemistry nung hangbirak yawe aingonda leitabagi hakka charaktabane kan de theory ko english na chingba phangdabagi ni warawi roi aphangba khara se subject manaba singna kana ba lawbi ho ko question amaga hapcharake siju question amane sigi mamangda video anida aina mamangda hangrabasing answer galena analyze tawba aduga general paper mayamgi pulamak haidi social science physics chemistry maths lawbu kangbu punumak akoina manana hangdoriba general paper du analyze tawbagi matangda hapchagibane adugi general paper da hangba kothari commission na chingba national education policy da hangdoriba adugi teaching method makhal khara hangdoriba siguma mayam topic manga taruk muk maroiba topic manga taruk muk ta ko ei sungsojadana semjarake nan mamangi video du haijagre hariba general paper gi video du di mayam bono da kana dune maram si general awareness da sports ki question gala eba ko sport ki handak ki Tokyo Olympic ga do adugi su hapka charake adumaina khara question hangba ya ba question mari manga muki lakpham do adum hapcharake nonini sida haida hapta amamuk ko sangmaga dum yingjarake adum masudum yingjin bio general paper exam thabiragadi ko 23-24 sina areba question paper jigi aina lejariba question set ahum je social science ki ni si video sina mamangna science ki hapka chagre ko lejaba question set khara hapchagrabane matung taba video di general paper da hanga dawa okay amasung general paper da hangiba maths ki reasoning kari kram yam do manarap tawba myam mama question analysis tawba answer jang takchagibane adu yengbiragadi atopa answer analyze tawbada yamna khudong jagani ko atopa exam famma matamda ju kari hange habdo khangmina ba english na chingbu su analyze tawgibane aduga makha ta ba video makha B.Ed ki entrance da mak hapcharak to sidi general paper gi important topics na hapchar age okay thank you so much